पाउजेद युम्फम ओइबा मरुइबा पाउ खरा अपडेट तौजरे सना लेबाकी मपाउद लालक्सिद मिनिस्टर फम अनि खोइसाक मांग दौरी जला इबिरकप नेफ्रम कृष्ण मोहन स्टेट असिगे ओइना महौसादगी जुन जुलाई थासी अमन नत्रगना अमद इरंग थोकनब मतमने हाइबगी थाजनब अदुम लेरगे थोक्सु होकिदबदि नते यामना सांगना हंकन येंगलुद्रबसु कुमजा लिसिंग अनि तारागा मपनदसु हारिबा मतम असिदा पॉलिटिकल क्राइसिस अमसु इकंग थेंगनबगी असौब वाथोक मायुकनाखे ममांग सही लिसिंग अनि कुंदना कोरोना लांथेंग मरकता चीफ मिनिस्टर एन बिरेन सिंह चिंथोकनबा बीजेपी एमएलए सिंह पॉलिटिकल लालौ चथके नुमिनिनि सुना बीजेपी एमएलए सिंह मेफम बांगथोके बाप तानदब लेट्रे पुनः थबक तमिनब यारे हाइना मतमदोगी बीजेपी की स्टेट प्रेसिडेंट प्रोफेसर एस जितेंद्र सिंह हाउसिति लेखिद्रे भागना लाउथोके अदोब मिनिस्टर मरी जाउना एमएलए ताराना लोन वा खनरब मतुंग मिनिस्टर मरी दिल्लीदा पाइसिंदुना नेशनल प्रेसिडेंट जेपी नड्डा उनरगा मिनिस्टर की मथकता वाकत लांखटखिबा लेखे मदुना मरम ओरगा जुलाई 29 नेशनल ऑब्जर्वर अनि बीजेपी की वाइस प्रेसिडेंट भाईजयंत जायवन यूनियन मिनिस्टर ओरंबा मनोज सिन्हा लाक्तना बीजेपी की मिनिस्टर एमएलए सिंह अमम तोइन मसिन आंखिबने उनमगसी मीडिया फोनखिबा गाक्तनी हेक्ता हाइजन बनते मतमदुदा कलम असिमक्तदा हकमलेदा फमगी लंजाव करम कांद लोइसिन गदौरी आइना सना लेबा की मपाउसेन के कुमजा लिसिंग अनि तारागा मपंदसु शांति की दमक लैंगाक्ति कांखोंग चाइबगा मानरे हाइना मपाउसेन की बने हंदकसु थेंगलबसि थेंगना जुलाई लोइरमदाई कोरोना मरकसिद असौब पॉलिटिकल क्राइसिस मायुकनारगले हांगदुर लेरबा मिनिस्टर फम अनिना खोइसाक ओरगा पॉलिटिकल पावर की दमक खोइ चोपलकलिबा असिसु मतम सांगलगले खोइसाक बांगदुरा तोलगद्रा हाइबा फावबा हंगनारगले पाउखुमदि थुना फंगदबा माली अदुबो तंबदि ngamde कोरोना वायरस की अनिसुब सायोन ngasi अखोइना मायुकनारि स्टेट असिगे ओइना वायरस असिना थोगनबा कोविड-19 लाइसन नमियोइ लिसिंग अमगा चामरी हुमफुगा मांगा की पुंसी मखनख्रे हाउजिक एक्टिव केस लिसिंग तरा सरी यंखै मथोइ लेरे फागलपगी सांग असि चादा मरफुतरे दशमिक अममपन ओइरे चलिबा था असि हकुलपदि फागतपगी सांग असि चादा मरफुमपन दशमिक अहुम तरुक यौरम लबने ममांग सही की हारिबा मतम असिदि फागतपगी सांग असि चादा हुमफुगा मरी दशमिक मरी अमखक ओइखे मतमदुदा कोविड-19 सिखिबा मिसिंग असि सुमनतगी मंगा खक्तने सही अमगी मनुंगदा हौजिकते लाइचदसना सिबा मसिंग पुन्ना लिसिंग अमगा चामरी हुमफुगा मंगा सोखरे हेंगलकलिबसि लिसिंग अमगा चामरी हुमफुरोमने अदोनदि लाइचत असि लाक्सिले नत्रगना कंट्रोल तौरे हाइबदि यारोय ममांग सही की जुलाई 10 इंडियन मेडिकल एसोसिएशन आईएम इन कम्युनिटी ट्रांसमिशन हौरकले ओइरकले फिबा मसि यामना फत्ते हाना लागथोके गवर्नमेंट नदि ngasi फावबा कम्युनिटी ट्रांसमिशन लेरे नत्रगना लहौरे आइद्रे मियोइ लिसिंग अमगा चामरी हुमफुमंगा सिरबा एक्टिव केस लिसिंग तरा चनी यंखै मथोइ सुरबा फावबा लॉकडाउन की महत्ता कंटेनमेंट जोन माइक्रो कंटेनमेंट जोन बफर जोन टोटल कार्फिन चिंग मतम की लाउथोक्तुना खांगले हौजिकसु अतिंग पुनम खसी लेरी कना अमत जुमदगी मपान थोप यारोय हाइरे अदुबो कोमथोकलिबा एरिया की तंगाई फदबा सिंगदी अदुम चथोक ससिन तौरे नमित तरानी दंगदी जुमदगी मपान थोकपिगनु जुमजुमदा सिंग थिलबसु थिलके आइना चीफ मिनिस्टर एन बिरेन यामना नुंगसिना लाउथोके केवन पीडी डिपार्टमेंट की डायरेक्टर असु टोटल कार्फु मनुंग दनापसा अमसुंग पीएमजी की एवाई की सेंग मियामदा फांगनगनि हाइके अदुबा ngasi टोटल कार्फ्यू थंकेबन मिनिपानी सुरबा फावबदा फंगबा याव फंगदबा याव केजी मसिंग सुना पी हाई पीडी हाई तौनरे मियाम के वकत खोलाव के तारी जुमदा थिलके हाइबदबदि ओइरारोय पंगाई हाइजबा हाइबदुने लेबाग असिगी ओइनासु हाउजिक कोरोना लांथेंग असि हेल्थ एंड फैमिली वेलफेयर मिनिस्ट्री दगी होम मिनिस्ट्री ना मपुंग ओइना पाइसिन खिबगुम तौरे प्राइम मिनिस्टर नरेंद्र मोदी ना वीडियो कॉन्फ्रेंसिंग की खुदांग अवांग नोंगपोक स्टेट सिंग चीफ मिनिस्टर गा वरी सानाखरे कोविड लाक्सिनबा ngamdabada thungdangba phongdokre यूनियन होम मिनिस्टर अमित शाह न कोविड एप्रोप्रिएट बिहेवियर्स ngaktabagi mami chawna tarakliba asina third wave laktanabagi masa ko helle aduna एप्रोप्रिएट बिहेवियर्स ngaktabadi लॉकडाउन तौरगने न स्टेट अमसि यूनियन टेरिटोरी सिंदा खांगन खिबसु लाइखरे स्टेट असिगे वना असेंबली इलेक्शन था निपाल लुमता ngairakpaga loinana कोरोना लांथेंग मारक असida पॉलिटिकल एक्टिविटी सुना कोइनना कांखलकपा दौनसु उरी पार्लियामेंटरी सेक्रेटरी ओरंबा एमिरे तारागनि थोकी डिस्क्वालिफिकेशन केस की जजमेंट आयंग निथौकाबा निपिते सुप्रीम कोर्ट ना पिरगनि आइना लाउथोकीबदगी इलेक्शन माया ओइबना पॉलिटिकल की लालोंग कया असि सथारखेबने मासी खंगना से मिनिस्टर सु हांगदु लेरबा मिनिस्टर अनि की फम मेंशनदना फम असिना खोइसाक ओरगा पॉलिटिकल ड्रामा सानारखेबनि करिगुंबा एमएलए तारागनि थोई सुप्रीम कोर्ट ना डिस्क्वालिफाइड तौरक्लबदि बीजेपी न लुसिंगबा एन बिरेन के लेगा असि माइनॉरिटी तारागनि अदुना मिनिस्टर की फम अनि न खोइसाक ओरगा ऑपरेशन कांग्रेस केम द खोई चॉपसिन पॉलिटिकल ड्रामा तौर गवर्नमेंट से इलेक्शन फाउबदंग लेब यानब पोरम जालक सोदन ओइगने पोरम बीजेपी की सेंट्रल लीडर सिंह पॉलिटिकल ड्रामा हाइसिंगलब एक्टर के जाऊन होनरपनीना
mai pakibasu jai tawigumasung minister fam ani ge khoisak adudi arembada mangki gadori bajatla aibase hojik miyam li yangnare ruling amasung opposition gi maike degi panghai ainarabasu miyam ge asumba wel di soidan lakhigani hanesu thajanare covid-19 airabasu Trantic corona haigera delta variant haigera delta plus haigera coronavirus ke tongan ba sayun kayaga lanthena rakli basi tha tara ka taruk rom di faragle saurangna numit chamri marfurom asida state asigi oina license asina biwi lising amaga chamri humpo kamanga ge punsi mangkre nomagi oina changchat tamiyu ahum di siri sibigi changa si sadi basahi lising ani kunma thoi dagi khangen anjala kebane haujigi oina di nomada tara mari gi changda siri abiyai asigumba fivam da famgi damak santi gi damak teng sakti ki damak thengkang kya da political drama torok mathong na leiba manba actor kya thorak pase democracy ki mapu oriba myam na dieng nglam gadi thajade lum da lorung gada basu mande mawang sahi lising ani kun gi September thada su covid-19 lanthen marak da minister taruk BJP gi ahum NPP gi ani LJP gi amalok thokhe manga nong na hapsen ki MLA khar minister ga manaba thaki pham thindokhe matamadu da gi hona minister gi pham ama hangan dona political drama tawba horakhibani MLA oibadagi tokiba opposition congress dagi songsin kiba ani minister pirabasu tha taru ki manungda MLA oiba ngamdaba amade sahi asigi march ta dagi adumak mangkhre ngasi pawba phamani asi mentionana ba honabasu ude aduna sathariba drama asida BJP ki national leader sing jaude habi yaroi yarong bani habi ki thajaba leitaba natte aduna corona lantheng da miyang changbagi mhutta MLA lalonduna leire aina rikli ba sisu sunggadabani Jumdabani abi haroi dori adubo yengdi yengsi watona wanglaga kwangna famdeki aibatu leiridana atopa pau amatana Irian Rogi compensation district magistrate pihan kadabani politician singna hai tun hekta tofam thokte Facebook da santhi sanjungda covid-19 phabangam loi hairubagi damak Irian Ro laisung bambu kon bel piraba phawba NSA pansindun phajin kiba adugi compensation district magistrate ki phut khawda ke pikadabani politician singna hairaki haiduna hektamak indanaba para tambiba oina compensation ki senpam adu achouba am ohen kadabani aina Supreme Court ki judge oiramba justice Deepak Gupta na phongdokre hariba wafam asi campaigner for judicial accountability and reform CJAR Human Rights Defender Alert ISRDA na punna khusamnaduna democracy dissent and draconian law should UAPAN sedition law should have a place in the statute books haiba hiramda pangthokiba webinar amada justice Deepak Gupta na phongdokibane hiramadu ki matang da Supreme Court ki hanagi justice Aftaf Alam justice Madan B Lokur justice Anjana Prakash amadi Gopal Gawa saruk yadunu wangangke Facebook da santhi sanjungna covid-19 dagi phanba ngamloi haiba kidamak Irian Ro laichongbam amadi journalist Kishore Chandra Wangkembo NSA pansinduna phajilambada angakba phongdokloduna Justice Deepak Gupta hai lamdamasi miyam asi police na lengak pelam amada hingbaga manarak basi lebak thibane politician sing na hairaki haiduna hektam miyo ebabu NSA da fajan bagi aba piriba district magistrate aduki matakta matung manaudi tawdringai da hana khandana ba para tambibam thoge maramasina Irian Ro na lengaki matakta taliba compensation asi district magistrate ki puri khawdagi putoktana pihan gadabane manhai crime khak natana pali belengak asina logi wangwada thabak sa tharpa tarabadi compensation pifam thogi district magistrate sing law enforcement agency sing mapangal kalan bagi mohta misam da pangal kan bagi mong asi aran bane unlawful activist prevention act UAPA gi makha da provision sing asi lengak amade misam yang kamana da yaroi law asi bolengak la sijna ring bamong da sinari ba asi tahun tan ba ek asi semdok bagi mata moire national highway tugi mau mapa da lambi tatkiba ya bagi film da leire Impal Dimapur harga sukhang dari national highway tugi Senapati district ki manung chana leiba mau amadi tatubi ki lambi ki saruk khara amadi koila thakiba sahi fadrabaso krek setba amadi komjau ke lerek pa yauna phibam thina sokle athuba matam da miang changhodrabadi lambi asi tatkiba yabagi phibam da leire hariba mafam jing adu da pau session yeng silubada lambi ki saruk ke am landslide na maram oiduna nam thaba thengnarake mafam adu ki khunjasina phongdorok pagi matung ina sahi asida nong wat na tabadi ki lambi asi khara sa farabane karigumba numit ni humni khakta nong leptan tarabadi hauji namthariba mafam sing adu pura kin thakiduna highway asi tatpagi film daligane namthariba mafam sing adu maruena returning wall chanbi da maramna landslide chen tharak palaikhom lenang sing adu ngak thongna da palai tabadagi namtharpa nem tharpane highway asi ki kwaidagi film thina sokraba mafam sing adu de mau gate ki police station leriba mafam adu da yum jauna lambi ke saruk sing namthare tadube police station da ki kilometer adirom lapna leiba bani khol mapa 10 meter chanirom namthare amade lambi ke saruk khara su chen thakre
lambi gi oriba film asida chana thang na pamadi state asina no madi sang thaba yadraba polum sing pusalak thi truck gari sing sang baki na re loina na mafam asi lanthuk na ba hona bada checksina madi tamna tamna chatpa maram na traffic jam tatna thokle lambi gi oriba film asida mau students union gi maikit gi pen da ba phongthok pa loina na lambi ase sembagi teksak puriba bharat infra project limited BIPL amade state ki public works department PWD na matam chana hariba lambi saruk singadu Carvert amade returning wall sanba losin dabarani haina maral sirakle maragasida riyasat ali gi misi da senaba singcharak piyu JSA tha asigi kundagi namidangwara tha asigi kungi namidangwaram pung mangarum taba matamda laisang them khong manung da sangayum pam part kwandage MB riyasat ali Elias Boycha apokpa mari khan bo jamna tamthiba mong da happy ki ba masong mak loina ba mi ani buna aso apandahan ki ba thokdok adu kamari lainana sem ki ba JSA na government ki mafam da wafam kya phangdorakle Joint Action Committee against the brutal killing of Riyasat Elias Boycha of Sangai Yumpham Part 1 ge convener MD Azad Khan ge cherol amada Riyasat missing asida chenaba sing phagatona batik chawal charak pinaraba je esina bari lainaba authority da taksin don lakpagi tangkak amu oina mioi khara thagale aibagi pau tabada asumba well phanglagani khanbada nungai ba phawi amasung police department ba thagale Makata na misi asida chenaba khudimak phadona batik chaba charak phagan biu maraga sida laisang temge club association kharan mi hatpada chenaba sing chawatpagi mongta mi phadana ba haibasi yamna lebak thibani club association na chingba club association singna riyasat misi da chenaba sing kangkhana ba thabak tawbi ganu aduga gari huralamle haidun lawrokla hekta thatlaga phuba cheiba hatpa haibasina ba phamadu mi hatpagi khotpu am leirabra haibagi singna ba lei aire miyoiba tauba thabak khudimak miyoibana tauba thabak khudimak yaba amasung jadaba haibadu lemnaba lo kon hanana semkhrabane madugi manungda mi hatpa sunga yade abasi laichang themgi miyamda khangbiyo handaki matang asida JSC na lona jadaba mi hatpa singbaru phukna muthatriba phawba hanba leitana sanction ki gani haire maragasida emberiyasat ali Elias Boycha ki misi loina mahaki saminaba mi aribon aso opanangan kiba thawdok aduba sangayum pham khunau youth development organization Pulai Pokpi Social Welfare Association Sangayum Pamamasong All India Imams Council akan maung da janing taba phongdor pa kaloina na thawdok adu da chena basing phadun ain goi ba charak pi dun matungda moblen sing ki thawdok matungda apu khanda thok tana ba mari leida basing da thabak lokat piyo aire hanagi Taliban gi mafam Kandahar da khutthona bagi na thokna badagi na thokna ba Afghan imung lising kun gani thoi hena mayam thadok tana chena khre ananga sino maising bita official sina phongdokre Marakasida Kabul da sayul asida rocket attack ki matang da singnaba lalawbagi mi mari fakhre laibaga sida lemba US na lusing ba meira ba kilanmi forcing aduna aroiba oina anba hawkhibagi supnagi namit kharni gi tungda Taliban na athuba lan changsilaktuna mege angan badagi hauna Kandahar zona province ki amrom da hingsa engalakre Taliban gi akan balan adu da makoina border crossing sing jawna district ki amrom paisin kre amasong province ki konung ki amrom question kre khudhongna ba adu da hawkiba tha amada Kandahar da imung lising kun gani thoi Lanjinan kre aina provincial refugee department ki makok Dos Muhammad Daryab na AFP da aike makoi puna bagadu city adu irang thokpa district sing daki hena safa ka phom sing da putok lakre aina bhangna makata ke ngasi no majin mitta makata na Kandahar city ki mapan da kuthong nare security force khara marwena police ki thoksa da bana Taliban bo asut jamna naksil halaki bani aina Kandahar deputy governor Dalai Dasda Girin AFP na aike Hauzik Aikoi ki security forcing organized tawnar bahonari aike local authorities na punna mioi lakamagali sing yang kai mari dong oigeda pamayam thadok laba mioi sing adu gidamba kem mari lengkhat kre punna mioi lak taruk lising yang kai leiba Kandahar na Kabul gi mathang Afghanistan da ani suba khwaidi chawa city ni lising amaga sampan marfudra taruk tagi lising ani ama phawba Taliban Afghanistan ki government param ki patam maduda khathangba province asi makoi ki government adu gi mayul oiram ki bani Criminal case mayung nariba officer bo director uhluba authority dasata dauribra State Lenga ke Department of Personnel and Administrative Reforms Personnel Division ki under secretary na chariba tha asigani panda order ma thoktra State Veterinary and Animal Husbandry Department ki joint director planning oina leiriba Dr. Chabungpham Ladagyo the department asigi director in charge ke pham thendok lubadagi department manung da khoirang khoichauna ba pena da ba mayam ama tholaktuna court jawrakpa jawnarpa yabagi phibam leire aire Pawili khul magi matungina State Veterinary Department asigi hangdona lakiba director ki phamase Dr. CS Nandakishore the in charge basis ta phon kiba asimak mari leina state authority ke khanthauda bana tragna government employees sing mari leina hana semdo leijara ba rules sing thugai bi thong amani airakle masigi sumatakta DVN
AR Department masa mana sahi asigi Mars mapanda thoki bo order adu khongkoi na ba thongni haire Dr. CS Nandakishore asi hojik criminal case khara mayuk noduna Chief Judicial Magistrate Impal East kina court criminal miscellaneous case number 44 of 2021 gi makada equis am in a case pending the lady Porompat Police na kumjal ising ani tara gomdoi da Nandakishore jauna veterinary department asigi official tarit ki madakta laukat ki bat criminal case kamari leinaba FIR gi matung inanga si phawba court case ase mayuk noduna lady bane China gi Zilinda warehouse mai chakpada mi tara manga sikre China gi Zilin province da warehouse amamai chakpagi thogdokta jamdra mi tarama sikre amasung kun mangana sokre aina local authority sing dagi phangba pauna aire logistic warehouse adu Zilin gi capital Sangsun gi Jingwe High Tech Industry Development zone da lebani ngarang nongthil pung 3 minute ni furom tabada mai jalaki amasung local fair brigade na jamna kuina honorable matung danga se yupung mangarum tabada thibo umbagi thabak sa thabangam ki aina Sangsun municipal government ake Sogla basing Osman da layengli makoi dugi manung da amadi jamna aruba phibam da lay aina sarkar na aike lay hiraba mising masak khangdok pangamle jamna nuai taba thogdok adugi matang da thijin umjin bahawre aina paugi source na aike maragasi da Manipur film industry gi yamna chauna mangjaba amada Manipur renowned film director and producer San Haistam laikidre aruba da content sing asigi maruba pau khara asiba pau damjariba Manipur local news YouTube channel amade Facebook page asedagi yang biri popuna magpathaga sari channel asena domda kanar bade subscribe tawbi ribes na subscribe tawbi ramaloina na like and share taw sukawi kanuk tamakpo amuka na thaga sari